Meira Paibisingda Nongmei Kapsilamle Chenaba Miyai Mari Nambol Police surrender Thokhankhre Khatna Chainabagi Law Khongba Tai Haidana Lekai Meira Paibisingda Thoklaga Yenglubada Meira Paibisingda Nongmei Kapsilamle Thodok Adu the Chenaba Sing Nongmei Yauna Police surrender Thokhankhre Resna Phangba Pauda Thodok Asingasi Nongalam Daipung Amarum Taba Matamda Nambon Police Station Gibanung Chanaleba Student Club Malom Awang Lekai Mer Thokibani Mau sagum lekai adugi Meira Paibisingna numidangda lekai aduda pamdaba thodoksin thoktanaba Meira sangda Meira Paibising punduna lairingai khatna chainabagi law khongba khonjal tabadagi mafam aduda changchenduna yenglobada mioi khara leiramba thengmaki matam aduda Meira Paibisingna leiramliba mioising adu mafam adu thadoktuna chakhinaba khangalluba matamda nakal anira hek awai khum tawnaduna ningai sangdanaba thokhi Tanja adu da leiram liban hasing adu gi meraktagi numai macha ama puthoroktuna blank fire tauki tungda makoina tungduna lakpa four wheeler gari anida honglai thuna mafam adu thadoktuna chakhibaga loinana makhatana blank fire torom ki hairi thodok adu gi pau adu Meira Paibisingna nambon police station da pau pikhi pau adu phangbaga nambon police ki team ama laktuna mafam adu de yengsin khibaga loinana mioi sing aduna kathok lamba tokning tar phangba ngamkhi Police na makhatana thodok adu senari bamiosing adu gi khongul liduna paksan thibu humbagi thabak chathaki adubu thodok adu da senari bamiosing adu ngasi ayuk pung tak makhairom taba matamda nambol police station da surrender tawki hairi bamiosing adu di Imphal West gi malam tulihan mayai lekai dagi thaudam Napoleon Singh chahi kun ge taruk apokpati ai jimjau sing Utlong Chanura Bazar dagi enam Swami chahi kun apokpa o yumjau longmei lekai dagi Satyas Maipam Chahi Kungamari Apokpa FM Sarat Chandra Amasung Utlong Mamang Lekai Dagi Romes Ahibam Chahi Kungamanga Apokpa Basinta Ahibam Nei Loina Namakhoi Mari Nasisnaba Number Thadaba Angoba Machu Mahindra Thar Amasung Asangba Machugi Chevrolet with registration number MN06LAX 5577 su loina rakhi Police na case amalakhatuna thodok aduga mari leina na makhatana thijinba hokre haina pau asina makhatari Nonlei-Nungsitna Len na Manipur gi mafam kaya da chauna amang ata thokle awaba tarba miyam da mateng pangnaba CM na mari leinaba singda Thokhankhre haukiba ahing amasung asin numitungba matungda Bishnupur district amasung Nonei district ta Len Yaoba yai merakpanba Nonlei-Nungsitna maram oiraduna mafam kaya da chauna amang ata thokre haukiba ahing da satkiba Nonlei-Nungsitna aduna Kangla district amasung Tabal district ki mafam kaya da yumkai umdokpa amasung upal wapan sing thudektuna miyam diam chauna kudong chadaba Thokhankhre hianglam babagai kaithel gi mai kaidadi yumgi feren jauna tin mayam humdoktuna lambi da tabat thengnaki maikai adomda yamdrabada yum chamagi mathakta soklam gani haina panari adumakpu Nonlei-Nungsitna aduna maram oiraga mi sokpa panba sibana bagi paudi lektri Marak asida ngasi numitungba matungda Bishnupur district ki manung chanba ngaikhong khunau Bishnupur Kaithel Imphal West district ki manung chanba mayang Imphal amasung Nonei district ki headquarter da su Len Yaoba Akanba Nonlei-Nungsitna amasung nong na maram oiraga micham miyam da yam chauna kudong chadaba mayok nakre ngaikhong khunau gi lambi paring len na phingau phogum taba ukhi mahimarung hobalagu kaya marum len na thomdatuna amang atta pakchan na thokre Indian Meteorological Department ki report matong inna mathang numit ini da su Manipur gi mafam kaya marumda akha arau loinaba Nonlei-Nungsitna kani haina warning tauri Marak asida Chief Minister Yumnam Khamsana awabatar ba miyam da mathau taba tenbang khudakta phanganaba mari leinaba official singda Thokhankhre Akanba nong churakpaga loinana len tarakpana state asigi mafam kharada chauna amang ata Thokhankhre matungda miyam gi mateng pangnabagi damak relief and response team semkhibag loinana awaba tarba miyam da mathau taba tengbang gi polom sing kutakta phanganaba Thokhankhre mari leinaba department singna oirakliba phibam asikupna yengsinbaga loinana miyam gi mateng pangnaba thapak lokhalli lurba tanpham asida laingak miyam gi damak lepli awaba tarba imung khudimakta mateng phanganaba akhanaba thorang lakhatli relief amadi response team na mafam khudimakta kupna yengsilba matungda awaba tarba yumthong khudimakta mathau taba tengbang bi polam sing panthaba tawdana phanganaba honaragani haina su CM na phongdokhi Saudi Arabia UAE da leba US base singda Iran na attack chathakre
Iran ki Islamic Revolutionary Guard Corps IRGC na West Asia ki tongan mafam singda laiba US military base singda attack Thokhankhre IRGC na thador warol amagi matong ina Saudi Arabia da laiba Al Khar Air Base da Akanba mawngda attack chathaduna amang ata Thokhankhre Air Base adosi narga US na Iran ki tongan mafam singda landarakkhibani mafam aduda America ki fuel supply aircraft laibaga loinona American Airborne Warning and Control System sulai haina thajinari matung tarakpada IRGC na United Arab Emirates laiba Al Dafra Air Base Bahrain ki Jufair Kuwait ki Ali Al Salem Air Base amasung Jordan ki Al Azara Air Base da Akanba mawngda attack chathaki Israel ki yamna maru aiba radar system amasung amang atathon magamle haina IRGC na claim tauki Indian Chamaga Humputra Taret Beirut tagi Hondorakre West Asia da kudong thiringai oiba phibam mayong narpada Lebanon tagi Beirut ta leramba Lebanon gi Beirut ta leramba India mata Chamaga Humputra Taret Hondorakre social platform X ta thagalak powerol amada Beirut ta leba Indian embassy tagi thagalak post amada Akanba aircraft singda India macha Chamaga Humputra Taret New Delhi fawbo puthurakle mafam adutagi India macha sing hondorakpa na anirak subani West Asia ki tongan mafam singda laiba India macha pumnamak kudong thiba nang hindanaba India government na angamba thakta hotnari hawkiba March 13 da su Beirut ta lairamba India macha Chamaga Humputra Taret charter flight amada hondorakpa laikrabani miyoi sing adubo India ki ambassador oina Lebanon da laiba Nur Rahmat Sheikh na Beirut International Airport Power Tintoraki Amaromda Qatar gi Indian Embassy na mafam aduda lairiba India macha pumnamak Mumbai amadi New Delhi tamna hondokna ba tharang lokatkre ahan